Ngasi phone ki ba tongan pausi amadi social media dagi lokhachaba pausing ge update pijari ahanbada maroi ba pau Chief Minister Yumnam Khemchana Jiri Bamda Chatuna Maitei amadi Mar IDP sing unakre Naga Kuki Maitei oiningba oichanu aikoi Manipuri ni haibagi wakhalon sensi haina Chief Minister na phongdokre Kuki Joda Ahenba autonomy piduna athubada yasinaba purukpagi phibamda leire haibasi yaningde haina phongdok narakli Litalgi thaudokta ingtapa leminanaba MLA Lejamang Haukipna appeal torakli Hunpungda nupi mayam thokduna ahing nongyai fawba security ki gari thingbagi khongjang sangsinkhre Churasanpur district leiriba tangkhul sing asoi angam amata thokaloi haina KSO ki maikeidagi phongdorakli Ministry of Home Affairs ki Northeast Advisor Ajit Lal na oire Luangba numita bor laktabadagi borgi yumda sangsinkhibi kainia police custody da thambikre haina pabung na phongdorakli Litalgi Kuki Naga ani ki marakta thokliba irang asi athuba matamda pistok tawduna losalhanbiu loinana thokliba thodok asibu KCC na condemn toropuga loinana MSA nasu irang asi losinanaba wafam kaya phongdorakli Coordinating Body of the Trade Union ngasi general strike laukthokre Kuki Christian Church na litanda khundariba kanglup animak pungning phathanaba appeal tawrakli Kuki insurgency single lamsa sajat mari lenaba center lengang na ningchina laksin gedabani haina IDM na phongdorakre arambai tengol gi lusingpure korongan ba khuman gi update ka loinana Hemanta Biswa Sarma gi mathakta action lokatnaba Communist Party na wakatkre Politics tak ngayak ki tawbasi thadoklasi haina Minister Govindas Konthokjamna phongdorakre lital da thokiba hingsa gi thodokta yum yangkai hena mangta kre thodo asida chenaba singma sak khangdoknaba thijinbagi thabak chathari haina Minister Dikhona phongdorakli Adomna Hojik Yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amuk sandongna pijari Chief Minister Y Khemchana ngarang Jiri Bamda chatuna mafam adugi Maitei amasung Mar IDP singa unadoro wari sanakibaga loinana Naga oigera Kuki oigera amadi Maitei oigera oiningba ama oisanu adubu aikoi Manipuri ni haibagi wakhalol asimadi chensi haina Chief Minister na appeal tawkre ngarang ayu pung 10 taba matamda Chief Minister Y Khemchan Jiri Bamgi damak Kanglagi helipad thadokibani mahakna Jiri Bamda thunglabaga loinana Jiri Bamgi Deputy Commissioner Krishna Kumar SP Prakhar Pandey ADC Jiri Bam TS Manoranjan loinana District Administration District Police amasung Central Security Force ki atai officials singna taramna oki Chief Minister na Jiri Bamda thunglabaga Jiri Bam Higher Secondary School ki campus ta hangliba relief camp ta laktuna mafam aduda leiriba Maitei IDP singa unaki unaba aduda Chief Minister Y Khemchana haikibada mahakna mafam asida lakliba asi community marakta amuk hanna thajanaba laihanaba lakpani Jiri Bam asi Manipur gi gateway ama oibana lalol itiki center ama oibada yamnamak matik chapa mafam amani Laibak asigi oina Mumbai na business capital oibagum Jiri Bam su Manipur gi business capital ama oirakpa yai lalol itiki lamda achobo mafam ama ohenba haibasi mafam asi hana shanti lehenba mathau tai haina su Chief Minister na makha taki Chief Minister na relief camp aduda leibi ahal oirabi nupi amada Paramedic Career Scheme gi makhada wheelchair amasu khudol tamki tungda Chief Minister Y Khemchana Kalingar Relief Camp ta chatuna mafam aduda leiriba Mar tribe ki IDP singa su unaki Mar tribe asi Kukijo community gi manungda chalibani IDP singa unabada Chief Minister Y Khemchana hai aikhoi hojik sahi ani helaba matam asi aki tujungba marakta hinglakibani adubu ngasidi haukiba sing kauthoknaduna aikhoina thauna leina shanti amasung chakhotpagi lambida sangsin minanasi Mar IDP sing Christian Dharma chatpa ama oina Christianity na piriba paujel ngakpiba amadi yumthangnariba sing amadi yeknaba phawba nungsiba haiba asida thajaba thamsi hainasu phongdokhi IDP singa unaba aduda Chief Minister na makhoigi awatpa khudingbak district administration na laihandanaba thabak lokhatgani mayum makai mapung phana mangkhraba IDP singi yum sabagi thabak hojik chathari yum sabagi thabak lakliba March tha phawbada mapung phana losingani haibagi thajabasu thamki Pause Singda Center na Kuki Joda Ahenba autonomy piduna athubada yasinaba purupagi phibamda leire hariba wafam asibu Good Governance Party GGP na akanba mongda yaningde haina party asina thadokpa chirol amana phongdorakli chirol asina hai ahenba autonomy hariba sikaramba makhalgi autonomy no haiba India lengangna press ki khudangda sengdorakadrabani natrabadi mayik pidagi maijawbi olakani maruoina misimina nangduna leiriba
Miyoi Kudingbaki Tamoida Chaktuna Leriba Makhe, Asi Chakpa Hengalakani, Maruina IDP Sing Asi Fawba Mayumda Hanjanbang Amdringai, Jerak Asida, separate administration Pigani Hibasi, Mangda Mangratan Ba Oina Tokani, Hatu Siem Liba, Frontier Nagaland Territorial Authority Asibu, Centergi Kuzil Torang Makadani, Masigi Model da Manipurbu Maset Hum Tokna, Hibadi Kuki, Maite Naga, Tugainaba Toxil Torangli, Haribasina Asumbat Oina, Laktorak Labadi, Good Governance Party na, Manipur Miangol Loinana, pre-merger status, politically Talakani, Maramasina, Mairapaibi Loop Kudingmak, Mahiro Loop Kudingmak, Lomi Sinmi Loop Kudingmak, intellectual Kudingmak, Manipur Kundaminari Bapuru Kudingmak, Amasung, Manipur Lady political party Kudingmak na Apunba Wakalon, Lingjan Amakaki Makada, Toglak Punna, Tengamina Bamatotai, Haina Zerosina Makatana, Pundorali. Ukhrul district ki Litan area da khangawdana irang thokliba asida Henglep assembly constituency ki MLA Lejamang Haukip na nungnang ba phongdorakpaga loinana mapam asida khundariba miyam punna wakhan taminaduna ingtapna nungsi chanana leminana ba appeal tawrakli amaromda ngarang numidang hunpungda masing yamlaba nupi singna lambi da thoraktuna makuta mayra paiduna security ki gari sing chatbada athingba thamkre security ki gari singda militant sing haplaga Lital da purakli bara haibagi chingnaba leibadagi nupi mayamna security ki gari sing adu chatbada athingba pikibani Hairakli, MLA Lejamang Haukipna Mahaki, Official X the Tadorok Warot Amada, Ukrul District Litan Sari Kong Village da Handak Kangongdana, Hingsagi Togduk Sing Tokiba du local Gimio Ani Kana China Wahudagi, Torakibani Maram Asina, Mapam Adu da Oirakliba Pibam Adu, Communal Oina Uba Langani, Haukiba Sahikara Asida Manipur the Tokliba Crisis Asina, Miam Kamting Awaba Mayo Naduna Lakliba Matam Asida, Nauna Lital the Hingsagi Togduk Tolokpa Asiyamna Laibak Tiva Togduk Amani, Community Marakta, Wakal Taminaduna Ingtapa Amadi Amaga Maga Nungsi Chanana, Puraknaba Amata Oina, Honoriba Matam Asida, Hingsagi Tong Sataba Haibasina, Asokpada Tum Takpa Oina Tokani, Maram Asina, Society Asigi Section Kodik Magna, State Asigi Tangdulaitaba Pibam Asi, Panghanduna, Mahoksagi Punsida Laknaba. Miyamgi punsi ngak senba amadi lanthom ngak senba haibasida punna daita lominarasi amadi hingsagi thabaksing thadoklasi hainasu appeal tawrakli center amasung state ki machinery singnasu puksel sengna michang mikhai naidana irang asina hakthengna sokalliba kunja singi safety gi damak athuba matamda mahoksagi punsida puraknaba thabak lokhatnabasu appeal tawri loinana Aikoi Kudimagna, Kana China Bagi Wakal Tadulaga, Wari Sanaduna origin Purakna Bakona Minasi Hainasu, MLA Lezamang Hawkin Makatana, Pondoki. Ukrul district Litan da Hojik Toliba Kuki Amasung Tankul Purup Anigi Maraka Unkada Riba Sinamara Borega Churasanpur district Kundariba, Tankul, Kristan Singh, Ikai Kumabaga Loinana Asway Angam Amata Togandana, Sapana Tangani Haina, Kuki Students Organization Churachanpur Maikidigi Tajaba Pikre, Lubasigi Maikidigi Taduraki Churamana Hai, Kanglo Purup Munungsi Sanana Amasung Tangtu Laitana, Laminana Miamna Honaminasi, Kuki Amasung Tankul, Kristan Singi Maraka Tokiba Unkanaba Asi Akagnaba Mapam Amada Tokani, Hiramasigi Matanga, Mari Lenaba Authority Amadi Community Leader Singna, Ningtina Yangsilli, Odiba Pipa Masida Churachanpur de Ladiba Miam Maru in a Tankul, Kristan Singh, Mibai Bayaldana in a single Labiu, social media Piriba Singna Odiba Pibam Asida. Hena Paktok Saktopa Yaba Monda, Yumpam Yaldaba Aranba Pau Sandok Pigano, District Asida Kundariba, Tankul is in housing, Ikai Kumnabaga Loinana Sapana Tangani, Kanglo Purup, Masel Gimarata, Tazanaba, Tangduletaba Amadinu Sisanaba, Puraknaba Honabada, Puna Magna Mateng Pangbiu, Heregli, Loinana, Ukrul District Lita the Tokliba Labak Tiba Taudu Asi, Atubada Santi Amasung Mahusagi Pibamda, Hanzilaknabasu Apple Tori. Kumja lising Chavapun Humudra Mari Betski retired IPS officer Ajit Lalbu Union Ministry of Home Affairs ki Northeast Advisor Oina Hapkre. Masagi Chahi Humudra Humdoi Suraba Ajit Lana Mamangda Joint Intelligence ki Committee ki Chairman Oina Thau Puram ki Kumja lising ani Taramari da BJP na lengak hek pairakpaga Home Minister Rajnath Singh meeting makada MHA na Ajit Lalbu Naga Peace Talk ki interlocutor Ohennaba recommend Tauki Adubu National Security Council Secretariat na MSA ki recommendation adu ayaba pikidabaga loinana RN Rabibu interlocutor oina khankibani MSA ki Northeast Advisor oina Thaupuraba Ajit Lalna Naga Peace Talk khak natana Kuki Jo amadi Maitei Lalolup Singa wari chanabada saruk oiba maru oiba thodang lauragani su hairi
Nupisingbo hanthana khanba amadi makoida chataba miut minei ama oina luhongba numita bor laktabadagi borgi yumda sangsin khibi kainia police custody da thambikre achumba wail phanganbiu haina imung manungi mihuisingna phongdorakli kainia oigadoribi nupi adu thobal ningombomdagi okram sunibala devi apokpa onaba kesor aduga bar oigadoriba nupa aduna lalanggung makhong pukri mapaldagi khaingam Khomdram apokpa KS Dinesorni hairi Thobal Ningombomda leiba nupi mayumda pangthokpa paugi mifam amada kainia oigadoribi sunibalaги mabung Okram Rakeshna hai sunibala amadi khaingam makoi ani nungsinaduna mamang sahigi April 13 da sen chongduna April 12 da waroi pot pukhrabani maitai gi chanabi ama oina haukiba November 3 ta ahalaman singna sahi sigi February 3 da hajingpot puraga February 9 dana luhongba haina lepnaki miyamda barton na singba sing chatuna amadi awunpot sing langsinba loiraba matungda luhongba numita bar laktabadagi laikai miyamgi mamangda ikai phiruk kumhanba khakta natana nupi oibi bu yamna hantaba mityengda yengba thong amani luhongba numit aduda mahaki machan nupi borgi mayumda sangsinduna laiki adubu yamna laibak thiriba thawdokdi imung aduda masak khangdabi nupi ama laisilare haina Imphal Police Station da wakatuna custody da thambikre haina thamoi sokna pehendaba phongdorakli mahana makatana hai khunai asigi chanabigi wangmada nupi oibigi ijatpu temsingnaba singi thawong yaningdaba utuna sangsinkhiba khongthang asibu miyamna achum aran letpiyu mahaki machan nupina nupi khunai gi ijatki damakta sangsilliba khongthang asigi achumba wayel phanganbiyu hainasu Rakeshna mari lenaba singi pukning singsilakli Ukhrul district ki Litalda Tangkhul amasung Kuki singi yum mai thakiba thong adubu Kuki Christian Church KCC na akanba mongda yaningdaba phongdorakli hiramasigi matangda KCC gi administration secretary na thadorok pachirol na hai Jesu Christ gi pautak hingsa gi thabak thoramsing mafam amatada yaude maram aduna Tangkhul amadi Kuki singi miyoi singna khongpham handoknaduna mahoksa gi tangdu leitaba phibam puraknaba honaminasi district aduda leiriba church ki luchingba social organization pumna maknasu thoklibe irang asigi warusin ama athuba matamda puraknaba honabiyu loinana laingaki machinery singnasu irang thokliba mapam aduda law and order ningthina chalaiduna normancy laknaba thorang lakhotpiyu haina cherolasina makha tarakpaga loinana minority community Kuki naga anigi marakta hawjik thokliba irang asi athubada peace talk tawduna losilhanbiyu haina minorities students association MSA manipurna appeal torokli MSA Manipur ki General Secretary CH Fayasna khuyek piduna press ta thadorokpa chirolna hai ikhang khangodana karigumba kharadagi minority phurup maraktagi Kuki naga anigi marakta litalda khunja singna ungkhatnaduna thokaningdaba thokdok kaya thokanduna yumkai mai thaba khulai kaya sizinaduna amangata thokalibasi nakal animaki leader sing phaminaduna peace talk tongnaduna warusin puraknaba honabiyu haina appeal torokli Narendra Modi Sarkar na paikaliba thabak thoram singi mayokta yaningdaba phongdoktuna ngasi February 12 da Coordinating Body of Trade Union na Manipur yauna Bharat sinba thungna general strike lokthokre trade union asina thadorokpa chirol amada hai Modi Sarkar na labor law singbu labor code mari da ponsinbaga loinana MG Narega bu maming onthokduna mutatnaba honaba amadi lomi sinmi singi phanpam thokpa demand kayaga loinana ngasi Bharat sinba thungna general strike asi chathagada bani Kendra Sarkar na lebak asigi oina sathina khudong thiningai oiraba economic policy chathaduna lomi sinmi singi punsibu mang takhalle micham praja singdi potchaigi mamal atia pakna wangkhatkibaduna senthok lambel leitaba kayadi awat apa kayana pik thalle ngasi India da selthumgi thong manadabagi chang angakpa phangna khenare crorepati singi maral mathumna hainingai leitana hengatle aduga mising yamkhraba miyam amadi nomagi chara nongkhamnariba fangdana wana punsi leli privatization na mangda thamlaga sangsilakpa Modi Sarkar gi economy policy na inak khunba amachung lairabagi marakta leideba khenaba si amukka hena lapthokna halle sarkar asigi corporate sogotpa phirep asina sinmi singi phangpham thokpa hak amachung social security gi hiram kayada mangalle haina makhatana phongdorakle
Hauze Ukhrul District Litan Khulda Tholiba Watho Achi Tuba Matamda Loisinaba State Amasung Center Lengangna Thubada Laksinaba Honagadabani Yellow Purup Isinau Kayada Nangliba Awaba Atubada Koknaba Honagadabani Lamhen Tuhenba Karam Chawba Kuki Insurgent Singi Lamchat Chajat Mari Lenaba Center Lengangna Ningtin Laksin Gadabani Haina Indigenous Development Mission Tadorok Pachirolaman Haidi Cherolasina Makata Hai Immigrant Kuki Singi Karam Chawba Chajatna Maite Miambu Sanglaba Matam Kaya Asitangdu Laitana Leiba Handana, Charangnaba, Lebak Ohenduna Tamli, Irang Asina Maram Oiduna, Takaya, PR, Rule Laiduna Democracy Langak Lonsu, Fangandana Tamki, Adubu, Handak Iguidana PR Langak Loisinduna, Miangi Langak Lehenduna, Lamdam Asiki Miam, Sor Kara Hondorapa Tanza Asida, Kuki Karam Chawbakarana Amuk Yellow Puruk Wediba Tankul Isin Inau Kayada, Amuk Landaduna Awaba Piri. Kuki Asikumba, Lamchat Chajat Kaya, Yellow Puruk Wediba Ecoina, Kayam Koina Kangduna Legadoribano, Handak Litagi Tagdokta Kuki Singi Lamhenba Lamsata Awabataraba, Yellow is in Nok Tankul Sing and Nangliba Awaba Kayada, Lup Asina Tamoy Sona Nuaitaba Pungdogli, Maite Singna Sanglava Sahikaya, Lamdam Asingak Sinduna Lakpana, Magi Masin Mana Wediba, Yellow Puruk Kaya, Awana Tarakpada Kaidong Nunda, Nungai Tokna, Karisu Kandana Letokpangamde, Lamdamasi Oregna Honabada, Kuding Magna Loki Betodang, Maite Singna Ikai Kunai, Nasisu Kuki Singi Hanbat Laitaba. Singnaba kayana lamdamasi machet tanaba honari yellow puruk kayagi apunbagi wakal thugainaba honari adubu maitei singi achetpa wakal amadi thaunana ngakthoknaba honari matang asida indigenous development mission na thajaba thamjaningba wakal kharadi Kuki Singi Saro Langda Equigi Lusingba Singi Wakalon, Peta Biganu, Anowa Manipuri Wakalon, Amadi Torom, Taudada, Soy Chang, Onbagi Tabak Amatato Biganu, Himinasi, Hingzagi Hyderabadi condition Tamlaga, Hingbakak Yaroi Haiki. Makatarakpada Arambai Tengolgi, Lusingpurel Korongan Bakumana Yamna Nuaitana Asumna update Piragli. Tripura Dagi Tripuri Mutle Launariba. Mapi taraga khanglise ahing amada mutkiba nate ngahak politics ka intellectual dishonesty gana muthat khibani aikhoi gisu ngahaki wakhalda tungi khandrabadi kuiraroi census amasung delimitation kuidre pumloi loiraga thengtharaga kaidongni angawbagi choirolbudi malamgani haina asumna nungaitana phungdokli Kanglup amagi mayokta tathi tawoina ngangki haibagi damak Assam Chief Minister Hemanta Biswa Sarma gi matakta matik chaba action lokhatnaba Communist Party of India na Supreme Court ta wakatkre Dr Helen Gohen Koba retired professor amanasu Hemanta Biswa Sarma gi matakta Constitution gi Article 32 gi makada matik chaba action lokhatpiu haina writ petition file tawki atai atopa miyoi kayana su mahakki matakta writ petition file sing tawnakhi hairiba miyoi sing adugi manungda Assam Police ki Director General oiramba Hare Krishna Deka, Northeast Now-gi Editor-in-Chief Paresh Chandra Malakar amadi Senior Advocate Santanu Bor Thakur su yauri petition sing adugi matuk inna Assamda leiriba Muslim sing khoisaunaba pokhanba yaba wafam kaya Chief Minister na phungthokhi haidi Advocate Rulapali Samuel na Chief Justice Surya Kanta petition file tawkhibaga loinana Chief Justice nasu hearing chathanabagi ayaba pikre amaromda CPIM amasung CPI na Hemanta Biswa Sarma gi matakta FIR register tawbaga loinana Kanglup amabu khosaunaba yaba wafamsing phongdokhibagi matangda SIT ama siamduna mapung phana tigat hangadawani ainasu taksinkhre Politics ta ngayaki tawbasi thadokpa matam oire haina Minister Govindas Konthok jamna phongdokre wafam masi BJP Manipur Pradesh na sinduna Niti Pat chutekta leiba thambal sanglenda pangthokpa Pandit Dindayal Upadhyaya laikidabagi ningsing torom Samaran Divas Thoramda saruk yaraduna Minister Govindas na phongdokhibani mahana makhatana hai mihut oiriba aikoida miyamgi thajaba layanba changi Manipur asi haujikham tengna awaba nangliba state amakakni maram aduna aikoi punsinduna amata oina thabak tongminaba mathokdai Kanglo Phurup khaidana Mariba ki damak kathokminaba changi haiki amaromda paumisingna hangba wahang amagi pakhum pireduna mahakna hai lamdam asida khunda minariba Kanglo khudingmaki miyoisingna yariba makai pukning phathaduna ingtapa lamdam ama ohenaba honaminasi
haukiba ahingdagi pamdaba thodok thokibagi paw leitaba maramna kanglup khudingmak pungning phathana leiba mathok tare tangai phadrabadi micham miyamgi punsi amasung lanthum kanaba amadi law and order gi pibam ngak senaba director general of police na ahenba security force thajinaba thorang lokhatle haiki mahana makhata na hai chief minister gi meeting makhada council of minister ga tanaduna state asi mahausa gi pibamda hanjil hanaba angamba thakta honari ngarang numidang phawpadi pamdaba thodok thokibagi report leitre adum oinamak DGP ga wari sanaduna kari karamba thorang sing lokatpa yabage haibagi matangda komna khanari tangai phadaba phibam leirabadi ahenba security force thajinaba thorang lokatle haina DGP na khangalakpa leire loinana sumnagi maikhet maru amakakna paksana mai chakhanba ngami hainasu khanthaminaduna kangluk khudingmaki miyoising yariba makai pungning phathaminaduna ing tappa lamdam ama oinaba honaminarsi haina phongdoragli Haukiba tang taret ki numidangdagi Ukhrul district ki Litan police station ki manung chanba chari khong amasung masiga naknaba area singda kuki amasung tangkul ani gi marakta khut tawnarakpadagi yum yankai hena tangoi onkhre amaromda thogdo aduda haktengnana chenariba sing adu masak khangdonaba honari haina Manipur sarkar gi deputy chief minister L Dikhona pongdokre deputy chief minister asina makhatana haikibada lital da thokiba thogdo adu hena pakthok chawthoraktuna amadi santi hanjilanabagi pandamda chief minister Government Security Force amasung Civil Society Group singi marakta coordination laina tabak tawri thadosiga mari lainana mipung kudimangda unaduna wakal tana ba honari haujik phawbada honari ba singa sida positive sign lakpagi mami chauna tari adubu lairiba issue asi khudakta hekta lusinbadi yaroi adubu athuba matamda wathok asigi warisin ama purakani haibagi thajabadi lei hingsa gi thakdok singa sida chenari ba miyo singa du haujik phawbagi oina chapchana masak maming khangba ngamdri adubu chenaba singa du athubada masak maming khangdokna ba thijinbagi tabak chataba haure hingsa gi thogdo asiga mari lainana yum kai mai thaba amasung nomai kapagi thogdo asigi matangda chamamnaba kya leiri hainasu phongdoki amaromda litalda thokliba nomai kapnaba amadi yum mai thabagi thogdo adu ngarang athengba phawba chathaki ngasigi oinadi makhatana nomai kapa amadi yum mai thabagi paw leitre paw asina makhatana phongdokpada hojik phawbada thogdo asina maram oiraga tangkhul amasung kuki anigi yum yankhai gi mathakta mai chakre mai yum mai Thariba adugi mathakta nungthil athengba phawba kuki saitagi automatic weapon sing sijinaraga nongmai kamnakiba thawdok aduna maram oiraga mafam aduda leiriba miyoi kya mipainaduna lanjenaki haujik sari khong amasung manaknakpa khulsingda Kanglup animaki miyosing loinana lanjenakibadagi khuntak lansibuga chapmanana leiri marak asida KSO Ukhrul district ki maikaidagi litanda thadokhiba thogdo adu communal class ama nate mayai kaba nisa chasin thakchilaga ungkhanaba amasung amana amabo ikai khumnadaba yauna aranba information na maram oraga kugi amasung tangkul anigi marakta ungkhanabagi thogdo adu thokibani haina phongdokhrabani Canada ki British Columbia da leiba Tamler Ridge Secondary School da thokiba nomai kapagi thogdo amada miyoi tara sire kunmangana asopan nangre rural Canadian Mounted Police ki report ki matuk ena school da nomai kapsilakiba miyoi adusu sire hari school manung da nomai kapagi pawhek phangbaga police personnel sing mapam adu sangsin ki nomai kaplam liba miyoi adu yauna thogdo adu da miyoi tara siki matung tarakpada akhanaba section torang lokotpo oina mafam adugi head manak nakna leiba secondary amagi elementary school pumnamak thong lonsin hankibaga loinana misam miyambu mikup nahum singna leinaba khanganki Southeast Asia gi major tourist hub ama oiriba Vietnam da chatkadaba journalist singi external tour ama chief minister Yumnam Khemchana lamthakre Manipur thadokhraba matung tha asigi 18 da amuk halakadaba editor guilds Manipur EGM amasung all Manipur working journalist union amju gi standing committee sing amadi tongan ba media farm singi oiba mihut sing yauna miyoi kunthana saruk yakhiba external tour adu chief minister Y Khemchana Yumnam Laikai Lairembi Lampakdagi Lamthakibani Khongsat aduga mari lainana EGM gi secretary Yumnam Rupachandrana hai tour asida mapung oina Vietnam gi tourism amasung chakhot thawragi khongthang singi marakta nainagani loinana Vietnam amasung USA anigi marakta thengnakhiba langi loisinpham amasu oiriba Ho Chi Minh da ahanwa panthungpham oigani loinana communist chatpa lebak ama oirabasu makhoina kamdona chakhotliबनो हाइबा अदु नैनबदा वियतनाम के अवांग थंगबा चिदाइदा लैबा हानोई हाइरिबा कैपिटल सिटी असिदसु चंगलकनी हाइबगी वाफमसु रूपा चंद्रना थमखी मणिपुर लेंगा की IDPR सेक्रेटरी होमियो ओरसांगना लुसिंखीबा खोंचत अदुदा DIPR की स्टाफ सिंग यावना अमजू की मेंबर कुंथ्राना सरुक याखी
ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯏꯗꯤꯇꯔ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯑꯃꯇꯪ ꯂꯧꯈꯠꯆꯔꯤ ꯃꯗꯨꯗꯤ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯗꯣꯛꯇꯔꯅ ꯃꯤꯌꯥꯝꯗ ꯋꯥꯍꯟꯕ ꯏꯟꯗꯤꯌꯥꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯂꯤꯡꯈꯠꯇꯨꯅ ꯑꯅꯥ ꯂꯥꯌꯦꯡꯕ ꯌꯥꯍꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯂꯥꯌꯦꯡꯅꯔꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯂꯥꯌꯦꯡꯃꯟ ꯃꯥꯅ ꯂꯧꯅꯤꯡꯕ ꯃꯃꯜꯗ ꯂꯧꯔꯤ ꯑꯃꯔꯣꯝꯗꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯁꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯅꯥ ꯂꯥꯌꯦꯡ ꯁꯪꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯅ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯂꯥꯌꯦꯡꯕ ꯌꯥꯍꯟꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇꯕꯁꯤꯡꯗ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯑꯦꯂꯥꯎꯋꯦꯟꯁ ꯄꯤꯔꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯅꯤꯌꯝꯁꯤꯡ ꯏꯟꯗꯨꯅ ꯗꯣꯛꯇꯔ ꯀꯌꯥꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯅꯔꯤ ꯑꯁꯤꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯅꯤꯌꯝ ꯏꯟꯗꯕ ꯗꯣꯛꯇꯔ ꯑꯌꯥꯝꯕꯗꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯑꯅꯥ ꯂꯥꯌꯦꯡꯗ ꯍꯩꯔꯦ ꯍꯥꯏꯅ ꯁꯛꯈꯪꯅꯔꯕ ꯗꯣꯛꯇꯔ ꯉꯥꯛꯇꯅ ꯑꯣꯏꯔꯤ ꯑꯁꯤꯒꯨꯝꯕ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯑꯅꯥꯕ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯇꯣꯉꯥꯟꯕ ꯁꯦꯟꯗꯥꯟꯐꯝ ꯑꯣꯏꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯌꯦꯡꯅꯕꯒꯤ ꯄꯥꯎꯇꯥꯛ ꯄꯤꯗꯨꯅ ꯂꯥꯌꯦꯡꯅꯔꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯌꯦꯡꯁꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯒꯅ ꯑꯅꯥꯕ ꯑꯗꯨ ꯊꯋꯥ ꯁꯥꯕꯤꯗꯗꯨꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯅꯥꯕ ꯑꯗꯨ ꯐꯒꯠꯅꯕ ꯍꯣꯠꯅꯕꯤꯗꯕꯒꯤ ꯊꯧꯑꯣꯡꯁꯨ ꯇꯧꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯅ ꯈꯪꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯏ ꯈꯪꯂꯕꯁꯨ ꯂꯩꯉꯥꯛꯀꯤ ꯑꯥꯏꯟꯅ ꯌꯥꯕꯒꯨꯝ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯅ ꯂꯥꯏꯔꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯃꯟ ꯄꯤꯗꯨꯅ ꯂꯥꯌꯦꯡꯕ ꯉꯝꯖꯗꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯪꯂꯕꯁꯨ ꯄꯤꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯕ ꯇꯧꯗꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯅꯤꯌꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯑꯦꯂꯥꯎꯋꯦꯟꯁ ꯐꯥꯎꯕ ꯄꯤꯔꯤꯕ ꯑꯁꯤꯒꯤ ꯑꯥꯔꯊ ꯂꯩꯍꯟꯗꯨꯅ ꯅꯤꯌꯝ ꯏꯟꯗꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯕꯨ ꯂꯥꯌꯦꯡꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯄꯤꯗꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ